ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡꯒꯤ ꯃꯈꯣꯡꯗꯅꯤ ꯍꯥꯏꯔꯤꯕ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡꯁꯤꯒꯤ ꯃꯊꯛꯇ ꯃꯥꯔ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯃꯥꯔ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗꯒꯤ ꯉꯁꯤꯁꯦ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:10 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯀꯨꯀꯤꯒꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯀꯨꯝꯊꯔꯛꯂꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩꯁꯦ ꯔꯥꯎꯟ ꯀꯌꯥꯃꯨꯛ ꯑꯃ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯞꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯅ ꯀꯥꯞꯅꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯁꯤꯒꯤ ꯆꯤꯡꯈꯣꯡꯁꯤꯒ ꯃꯤꯇꯔ 150ꯃꯨꯛ ꯂꯥꯞꯅ ꯂꯩꯕ ꯑꯩꯈꯣꯏꯒꯤ BDF ꯄꯣꯁ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ BDF ꯄꯣꯁꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ BDF ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤ ꯃꯈꯣꯏ ꯌꯥꯝꯗꯦ ꯃꯤ 12-13ꯃꯨꯛꯇ ꯂꯩꯕꯅꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ BDF ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯁ꯭ꯇꯔꯦꯡ ꯈꯔ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯋꯥꯕꯁꯤ ꯑꯩꯈꯣꯏꯒꯤ BDF ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯊꯦꯡꯅꯕꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ BDF 이칠 이나우싱시가 마르기 깝타르기바 쿠키 밀리텐싱나 깝타르기바 농마이시가 탱나방 남다두나 하이리바 아코기 강춥 징콩 핵 오이리바 마팜 마시먹다다 아코기 마이테기 하나 레람바 윰 아문바징 하이바디 마시 마야마마 윰 마이 타람메 하디 윰 마시 저랑나 윰제 아코이 사케아모 오이비니 ꯌꯨꯝꯁꯦ 5-6ꯀꯤ ꯆꯥꯡꯅꯤ ꯑꯗꯣ 5-6ꯀꯤ ꯆꯥꯡꯁꯦ ꯌꯨꯝꯁꯦ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ BDFꯀꯤ 이칠 이나우ꯁꯤꯡꯁꯤꯗꯤ ꯁꯤꯗꯩꯗ ꯀꯤꯂꯣꯃꯤꯇꯔ ꯑꯃꯐꯥꯎ ꯐꯥꯗꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯔ 150ꯃꯨꯛꯇꯪ ꯂꯥꯞꯄ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏꯒꯤ BDF 이칠 이나우ꯁꯤꯡ ꯊꯝꯖꯟꯕꯤꯔꯦ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯨ ꯂꯩꯇꯦ ꯑꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯍꯥꯏꯗꯤ CRPꯁꯤꯡꯁꯨ ꯊꯝꯃꯦ ꯍꯥꯏꯅꯗꯤ ꯇꯥꯏ ꯑꯗꯨ CRPꯁꯤꯡꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯀꯩꯅꯣꯗꯨꯗ ꯈꯨꯠ ꯍꯜꯂꯒ ꯀꯨꯀꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯀꯥꯞꯄꯒꯤ ꯑꯗꯨꯒꯨꯝꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃ ꯐꯪꯗꯦ ꯍꯥꯏꯔꯤꯕ ꯆꯤꯡꯈꯣꯡꯁꯤꯗ ꯍꯦꯛ ꯏꯅꯛ ꯅꯛꯅꯅ ꯂꯩꯔꯤꯕ ꯃꯤꯇꯔ 150ꯃꯨꯛꯇꯪ ꯂꯥꯞꯄ ꯖꯒꯥ ꯑꯁꯤꯗ BDF 이칠 이나우ꯁꯤꯡꯁꯤꯅ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯒ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯁꯤꯔꯁꯨ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯉꯁꯤ ꯑꯩꯈꯣꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯊꯦꯡꯅꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ BDF 이칠 이나우ꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ Bemo! Học xuống ông 58 hòn. Mừng ta là bol nào, phụ cả lâu hết về. Nghe về. Phụ cả lâu. Về chứ. ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯦ 4ꯗ ꯌꯥꯝ ꯀꯟꯅ ꯅꯣꯡꯃꯩ ꯀꯥꯞꯅꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯉꯁꯤꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯡ 8:10 ꯂꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯑꯩꯈꯣꯏ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯨꯝꯊꯔꯛꯂꯒ ꯅꯣꯡꯃꯩ ꯑꯁꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯀꯥꯞꯁꯤꯜꯂꯛꯄ ꯍꯧꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤ ꯍꯥꯏꯔꯤꯕ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄꯁꯤꯡꯒꯤ ꯃꯥꯏꯀꯩ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯑꯁꯣꯛ ꯑꯄꯟꯗꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯕꯨ ꯃꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯉꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯈꯔ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯗ CRPꯅ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯁꯤ ꯇꯧꯔꯛꯄ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯂꯩ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕ 이칠 이나우ꯁꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯂꯩꯒꯅꯤ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯈꯪꯗꯒꯩ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯗꯨꯅ ꯂꯩꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕ 이칠 이나우ꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯔꯦ ꯍꯧꯖꯤꯛꯁꯤ ꯆꯤꯡꯈꯣꯡ ꯀꯥꯡꯆꯨꯞ ꯐꯌꯦꯡ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯒꯤ ꯐꯤꯕꯝ ꯑꯗꯨꯅꯤ ꯎꯔꯤꯕꯁꯦ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯖꯔꯤꯕ 79 ꯂꯥꯏꯁ꯭ꯔꯝ ꯏꯂꯤꯠ TV ꯅ꯭ꯌꯨꯁ ꯍꯣꯏ ꯌꯥꯕ ꯃꯤꯁꯨ ꯑꯣꯏꯕꯒꯤꯅꯦ ꯌꯦꯡꯕ ꯄꯣꯈꯥꯏꯒꯗꯕ ꯄꯣꯠꯅꯤ ꯍꯥꯏꯕ ꯆꯥ ꯄꯣꯈꯥꯏꯔꯤꯅꯤ
ꯁꯗꯣ ꯇꯥꯏ ꯑꯣ ꯁꯤ ꯕꯣꯝ ꯇꯥꯈꯤꯕꯩꯅꯦꯕ ꯑꯁꯤꯗ ꯑꯃ ꯇꯥꯔꯦ ꯑꯗꯨ ngarang mai tharam gi dune hoji hoji khong de mai cha ko gi kenu tu leiri eida 제 시드 못하라고 말해 놨더니 알아요. ꯑꯗꯨꯒꯤ ꯃꯩꯅꯦ ꯂꯥꯛꯏꯁꯦ ꯑꯗꯨꯒꯤ 마 시드 싱을 넣었더니까. sigi yumji kano maiku karaga hoji mai leiri hoji 이장이 봐. 넘버 이제 벌써 런 비우고. 비디오 에디터 중. 지금 야만 그래 봐이 난 좀 유아. 라디 클릭 하면 야오리. 어. 내가 와 바이 무슨 빼야 돼? 이신 야구들 좀 야오야.